Lakliba Lok Sabha Mikhalda BJP na chauna mai paktuna Center da amuk handa Narendra Modi bu Prime Minister ohengani hairi. Manipur gi seat animakta su BJP na chauna mai pakani haina thazaba phongkaro. Outer Manipur Parliamentary Constituency da Hangkan Pau title na Janata Dal United Manipur State Unit ki mirep oiragani Inner Manipur Constituency ki oinadi makhoi ga chatminariba party da sawgatkani haini. अमसुंग मुत्खिबयाना लैरिबा चिंगमी तमी मचिन मनावगी मरी ताकलिबा खुबम सिंह कलहौनबा मैदिंगु लैसेंबा सना जावबना मरी लैनबा सिंगी पुकनिंग चिंगसिनलक मैम खुरमजरी दम यंगबिरबसी इंपैक्ट न्यूज नि प्राइम टाइम मणिपुरी न्यूज बुलेटिन दाई खाइदेम जेंतजिना हौजे पुंगजा सी फावबगी मरोइबा पाउसिंग मैम दफिजरी लाकोदरिबा लोक सभा मिखलदा बीजेपी न चाउना माई पाक्तुना प्राइम मिनिस्टर नरेंद्र मोदी बु अमुक हन्ना प्राइम मिनिस्टर ओहेनगनी हाइना बीजेपी मणिपुर प्रदेश न वासक लौख्रे कोनुंगमांगदा लैबा महाराज चंद्रकिटी ऑडिटोरियम दंगसी पांगथोखिबा भारतीय जनता पार्टी बीजेपी मणिपुर प्रदेश की स्टेट कन्वेंशन द वासक अदु लौखिबने स्टेट कन्वेंशन अदुदा सरुक यारदुना बीजेपी के नेशनल जनरल सेक्रेटरी नॉर्थ ईस्ट इन चार्ज राम माधव न हाई लाकोदरिबा तरागतरेत सुबा लोक सभा मिखलदा बीजेपी न अपुनबा एमपी सीट मसिंग चहुम हेन्ना फंगदुना माई पाकनबा पांदम थमली मसिगी मनुंगदा मणिपुरदगी थादोकोदरिबा एमपी की सीट अनिमक बीजेपी न माई पाकनी हाइबगी अचौबा थाजबा लै हाइखी We have given a clean India in 5 years. We have created a prosperous India in 5 years. Indian economy is one of the fastest growing big economies in the world today. 7.2% growth rate, and we are declaring we will cross 8% growth rate in the ensuing year. We have to accomplish many more things in Manipur. Manipur has huge opportunities, friends, don't forget. You are one state. I discussed with officials in Government of India. Everybody looks at Manipur as the gateway to India. I try to tell them, why only Manipur, why not Mizoram, why not Nagaland? They say, no, sir. We are comfortable with Manipur. Convention adu da saruk yarudana Chief Minister Nongthomam Biren hai malengi top superpower Laibak Singh manungda India su amani adubu handa Kashmir gi Pulwama da terrorist sing na chatakiba thawong adugi paukhum oina Prime Minister Narendra Modi na laukhatkiba khongthangna maram oiraga India si henna mapangal kanba laibak ama oiba ngamle haiki Status gi MP seat animak BJP na sungsoi soidana mai pakpa ngamnaba party gi thaumi khudingmakna hotnagadabani haina achetpa wafam phongdoki loidana Manipur People's Bill President ayaba piraknaba kanna taknari haina su Chief Minister na makhataki yamna crucial toiba problem na targa leba state me dekhoi leben unai koi masel gi markta koi unity koi masel gi markta oneness अखोई मथुकता अखोई संगी बलान से अराई बलान नते अखोई ने ठेंगनरी ब पोसे अराई ब थबक नते सिगी पोसे कोई कार्यकर्ता पुन मना भाप तामिनब खंगमिनब मथुकता प्राइम मिनिस्टर मोदी जी की मागी फॉरेन टूर चपदा तिंगिबा पैसा करोड़ तरुक सुरे मंगा सुरे हंदकी सकी माना फ्लाइट मयाम से नोंगरमे ngasi kaya da singro one of the wisest prime minister who have the clear cut foreign policies hairagadi Prime Minister Modi nasalanga si Bharat tamta laikidri maramdi man Pakistan gumba nuclear power pipe mafam amagi boundary manungda border manunga changsalaga militants in the bombing the womatam the single prithvi da lady ba laipak amatana Bharat ki mayok to wangang handeba ma loina Pakistan bo isolate or gatham kiba this is the estimate Lakodriba Taragataret Suba Lok Sabha Mikhalda Janata Dal United Manipur State Unit ki oina Outer Manipur Parliamentary Constituency ki mireb Hankan Pau Tai Thul oiragani. Ina Manipur Constituency ki oina party isga chatminari ba party da support tauba haina warep laure hairi. Thasigi Marida Patna da Pangtokiba Janata Dal United ki National Executive ki akannaba mifam amana warebasi laukibani. Mifam adugi warepu taramna okladuna party sigi president ki fam supuriba amadi lakodirba Lok Sabha Mikhal ki mirep oigadoriba Hangkan Pau Taichul na hai
State asida ahongba puraknaba loinana kumjali sing aniga taraga nithoida Janata Dal United na luchingba anogba laingak ama lakhanaba pandamda state asigi outer constituency na koliba mafam singda election campaign hokre. Mahakna hai JDU mihut ama oina ching amadi tamgi mafamda miyamga punna chatminaduna manaba chakthung fanghanaba hotnagani haiki. Noi BJP ra yaroi haibama adum mi gi mindset ta ko leye hoi BJP MLA gi jaga oi bajai Congress gi MLA gi baja oi people akhone thengjari ba mi sing na haibadine ma gi phibam sokhini MLA sing du gi machin manau sagai na te moi bu kanna semjabi ba mi sing na akhoi gi MLA do BJP gi haira di natraga na Congress ga dana ma Congress MLA do egi aduni mana sida Congress bi de ba ya de haira ba masada sok chare mojikti ichin inaw gi wa khitang thamdok na ba tare maram di leba ka se sigumba leingak amagi wakhana ma khalaga ekhoi se tungi mirol gi wafam ma khalaga hanakti vote pi ba tare haibe se koina challuba mi praja gi local leader sing tuna hairak pada ngak pasu phawe aduga wakhan su yam lum jaye ekhoi gi wa na taba Mikal asiga mari lainana laukhatliba thabak thoram singh CEO Manipur ga loinana Imphal West ki district election officer and Pravinna video conference ki kuthangda yengsin kray. Maoist Communist Party Manipur na paliban laingang asi miyam gi ihaw amadi pen dabagi kholaubu political oina thengnabagi mahutta namfuda seasonaduna miyam gi machil menaba hotnaba democracy gi wahan thok khangdaba laingak ni haina maral sirakli lona thingkraba lalholoba sina thadoropa cheroramagi matung ina laingak ki namfu gi thawong sing asi yengduna tumina party sina laithoklaroi miyam gi leiriba lup singbu laingak ki mayokta lei haiduna maral thangzillaga afa apun chatharaklagadi Maoist na su madugi chap chaba paukhum pigani hairi. Association of Minimal Access Surgeons of India Masina University of Medicine Mandalay ga kusamnaduna numithumni chupna Mandalay da pangthokadaba Advanced Laparoscopic Live Operating Workshop kidamak ngasi miyoi taraga mathoina saba amasigi kangbu ama Governor Dr. Najma Heptullah Raj Bhavan da kilam thakre. Association of Surgeons of India ASI gi khwaidagi chawba Masalup ama oiriba ama sina India gi tungan ba manung hanjin ba mafam da lairiba miyam da keyhole surgery hairgasu khangnaba Advanced Laparoscopic Live Operating Surgery gi khudong chaba lemna fanghanduna lakli loinana mapa leibak sing maru aina sa country sing da Advanced Laparoscopic Surgery gi workshop sing pangthoktuna lying makhalasigi kanaba khangminaduna miyoiba khunai gi haksel ngak senduna thambada achauba thodang lauduna laklibani in national level the faculty मैम से होजिक मणिपुर द थोंगनारगा सिदगी अखोई मंडले ताना सरफेस चलागा आदा मंडले की मेडिकल कॉलेज तुदा अखोई लाइव ऑपरेशंस नुमित हुमनी ऑपरेशंस कुन कुन मंगा मुक तौरगा मोइगी सर्जन सिंग सिदा ऑपरेशन तौगी मवोंग ताकपीबा अदुगा मोइगी सर्जन सिंग से ट्रेनिंग तौबा अदुगा मखातानासु अखोई खुसमनारगा मोइगी सर्जन सिंग से इंडिया की सर्जन सिंग सिना ट्रेनिंग पीबी मोइसे अखोई मेंबर होना ओइसनबा अदुगा समाना रिलेशनशिप डेवलप तौबा सिगी pandam sida khona sigi program se changhan jamni we are 7500 members strong. We have members which are surgeons of India all across the country, and our founder president was Professor Pallivel, who is in Coimbatore. He is a world famous renowned laparoscopic surgeon, and he is the person who spread the knowledge about laparoscopic surgery and started training surgeons all across the country, so that the benefits of minimal access surgery or keyhole surgery could reach all the people of India, not only just the elites in the cities but even in the rural sector. Maiding ulai semba sana jawbana lamdam asigi puwari semjin ba natraga lauthokpa yaroi Ukhrul district ki hundung amadi tampak ki maitai ningthau singi marakta nungsi chanana laiminnar I haibasi puwari da mayek lana lai hairi Ukhrul district ki hundung khul ki lampak ta pangthokiba hundung ahungsi organization na chahi yankhai farakpa ki golden jubilee celebration da wafamasi maiding ulai semba sana jawbana phongdokibani Puwari ki matamdagi tampak ki anauba ningthau panba matamda hundung khulda iroi thadokpagi kumhai gi chatnabi ngaknaba athuba matamda pangthoklagani hainusu lauthoki celebration adugi manung chana tangkhul khul
adugi yelhongaidagi chanarakhlaba maitai ningthau yauna pangthokpa urong khinbagi thauramsu puarigi chanabi matung ina pangthokhi natki oiba zagoi isai kyasu thoramadagi manung channa utki Hundung haiba village se hundung haiba khul se Manipur gi history aiko gi civilization aiko gi puari naina rakpa matamda hundung haiba village se kaidau ngaida aikoina mase hunduaga masi thamamaga aikoina kaidau ngaida Manipur gi history iba yaloi Manipur gi history khangja hai kaidi hundung gi history hana khangba sangi kaidi gi haiba wahang ama lakani singda laiba anoba younger generation Tampak laiba younger generation puipa ki history se angang sing sidai khangba wale hosi laibak phaba haigadra thiba haigadra makoi gi school gi syllabus ta aikoi gi lam si gi history tambidre tongan ba maya mama tambiraga makoi se adum satkhre yamna maru oirei ba se aikoi gi younger generation da aikoi gi history khangan ba mathok tari aikoi na kaidongai da aikoi gi history aikoi na semjan ba yaroi aikoi na lauthok ba yaroi hapsan ba su yaroi Aran babu wara basu asum babu wara basu history wara dum laigedamni Thauramadu sarok yadringai mangwainana hundung khulda Manipur gi matam amagi ningthau oiramba singgi khongfam sing nungda haktuna thamliba khubam sing leisema sana jawbuna yangsinki sana jawbuna chimi tami machil manau oibagi mari takliba khubam sing mangkhigadobadagi kalhaunaba mari leinaba singgi pukning chingsilakhi hundung khulgi khulakpa AS Wungayung Peter na Khubam Singh adu yengsinba mioi kaya laklamlabasu ngasi fawba ngak senduna thamnaba thabak amata paikhatpa leite Khubam Singh aduda Churchan Maharaj Budachandra Okendra Parai Hanba amade sana jawba masagi Khongfam Singh nungda haktuna chengmi tami amatani ichin inauni haina iduna thamlamba thengnarakhi ana sumain tawduna aikogi singya te mafam singdasu ariba aikogi atopa kanglup singisu lairi khubam sing aikogi hawlok ngai wari oiba nuksi wari lairi maduna maram waraga aikogi sing tamsigi apunbagi keno se langla si samjannaba madu mangragadi aikogi wari ngakta oihugadaba khudam jawroidaba siguma yamse manipurgi lairiba maruna archaeology department aduga art and culture te lairiba mari lanu bibhag singna ko masi khara yengjal haningi aikoidi kasu tawang ngamde sum laaga yengba tanado tawgadaba makoidadi masi taw haidana loisangdo linkhala leini aduga kwai nungsa thibase tampak ta sungare singda sungare hauraiba new generation se hogi bai pai pugi buari se masi yamna khangba wasale lamdam sidadi lairaga ahalam sing liba natana phangroidaba sing wari singbul mayam se koi anoba mirol sing se wasale ba Armasi aikona afabane lawo yade madu wasalakpodun maram wara ngasai haiba aikogi chingtam dago laiminai khoi myam sigi mari se lapthuna Manipur State Power Company Limited ki Group C amasung Group D post ki damak thabak thakiba candidate singna makoi gi oiba admit card sing www.manipur.gov.in amasung www.mspdshell.in dagi download tawba yagani haina cherol mada khangalakli Illegal drugs amadi masiga mari leinaba crime gi matangda khana nainabagi mifam amangasi pangtokre thoramasi Lilong Police Station sinduna PSS gi complex ta pangtokhibani loinana Lilong da tariba miyam amadi Thawal Police Station gi makok thongbo officers singa sakhang maikhang nabaga loinana pangtokhiba thoram aduda Thawal District ki Superintendent of Police Dr. Sarang Them Ibom Chan hai miyam nabu mateng panglabadi Lilong dagi tha ahum mari gi manungda drug free ohenba mafam ama ohenba ngamgani haina phangdoki ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯜꯂꯝꯕꯗꯗꯤ ꯂꯤꯂꯣꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯂꯣꯏꯅ ꯈꯟꯅꯍꯧꯔꯤꯅꯤ ꯚꯦꯟꯗ ꯂꯥꯛꯑꯁꯨ ꯑꯃꯗ ꯂꯥꯛꯑꯁꯨ ꯑꯁ ꯂꯤꯂꯣꯡꯒꯤꯅꯤ ꯌꯥꯎꯔꯦ ꯍꯥꯏꯔꯗꯤ ꯆꯦꯛ ꯈꯔ ꯍꯦꯟꯅ ꯇꯧꯁꯜꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯨ ꯃꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯏꯝꯄ꯭ꯔꯦꯁꯟ ꯑꯃ ꯂꯩꯍꯧꯔꯦ ꯑꯗꯣ ꯃꯁꯤ ꯀꯣꯛꯅꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯔꯕꯗ ꯁꯤꯑꯦꯁꯑꯣꯁꯤꯡꯁꯤꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯊꯨꯅ ꯋꯤꯗꯤꯟ 2 or 3 months ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯤꯂꯣꯡꯁꯤꯗꯤ ꯑꯩ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯑꯩ ꯂꯥꯎꯊꯣꯛꯆꯕ ꯉꯝꯃꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇ ꯁꯤꯒꯨꯝꯕ ꯀꯔꯕꯥꯔꯗ ꯌꯥꯎꯏ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯃꯐꯝꯁꯤꯗ ꯊꯝꯅꯤꯡꯗꯕꯗꯣ ꯇꯨꯃꯤꯟꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯎ ꯋꯤꯗꯤꯟ 3 daysꯒꯤ ꯃꯅꯨꯡꯗ ꯑꯩ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯊꯣꯛꯀꯅꯤ ꯃꯌꯥꯝꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯊꯥꯖꯕ ꯂꯩꯕꯤꯔꯤꯕ ꯊꯥꯖꯕ ꯑꯩ ꯁꯨꯡꯃꯥꯡ ꯃꯥꯡꯍꯟꯖꯔꯣꯏ Thawal District ki SP Dr. S. Ibomcha ki mityeng makhada Thawal Athokpam Awang Leikaida Chathakiba Drive ta Yungang Yauna
Sunglamba mafam ama thugai kibaga loinana coalition against drugs and alcohol kadana cherol amada thaga prafung dorkli loinana laingakna Liquor Provision Act 1991 mapung fana chana handabana yuge factory linkhalakpani haina cherol asina makhatari. Gender-based violence and crimes against women and children in Manipur haiba sida nongmigo iba awareness program amangasi Imphal East District ki Nongpok Sanjenbam da laiba Takhel Sanjenbam High School da pangthokre. Women Action for Development Ward na sinduna pangthokiba awareness program aduda the Protection of Child Marriage Act 2006, the Protection of Children from Sexual Offences Act 2012 amadi women's and children's and its root causes and impacts on the society haiba hiramasida resource person singna wangaki. The break amlogzage break ki matung da langmai na chak pada nupi macha ma sikhiba mudi nupa macha mana aruba fibam da laikat na kiba gi pau amdi Manipuram sungmalange tonga tongan ba ipau sing pudun lakchoge impact news mi eng ta don review break ki matung da mayam bo mukana taramok chari Chingda sing chanba chatkiba nupi macha ama langmai na chak tu na sire nupa macha amana hauzik lilong da laiba Nur Hospital da aruba fibam da laikat nari Laibak tiba thogdog asi ngasi nungthil lilong tharau chingda thokibani laikhidrabi nupi macha du gi maming na Momina chahi tara apopagi maming Muhammad Thoiba Lilong Police Station gi manung chanba lilong tharau lok takeni loinana hauzik laikat nariba mabung adu gi maming na Muhammad Imtiaz chahi taraga mangani nungthil pung amaga minute taraga manga taba duwaida angang kapagi makhol tai haiduna miyamna changsinduna yenglubada nupi macha adugi thawai yaudrba hakchang amadi maina aruba fibam da chaklaba nupa macha adu tarau lokta taramba thengnarakibani hairi Intensified Pulse Polio Immunization 2019 Haiba Hiramda workshop among us Health and Family Welfare Department Lamphel Patki Conference Hall the Pangtokre. Health and Family Welfare Department as in the Pangtoki workshop asida Department as Director Dr. K. Razona Hai Chaliba Thasiki Tarada Laibak Sinba Tungna Chahi Mangagi Makada Laiba Angang Singbo Polio Vaccine Pitakani Chatagadoriba Chitahoba Singna February Taragama Toy Musung Taragani Toy the Yumtong Kuding Changduna Amadi PHC CIC na chingba lainga ki haksel loisang kuding makta pitakani haidi. India is polio-free endemic country in 2012 ta 27 March 2014 the certified from adubu yakoi polio hariba anabasi immunization program ji routine immunization da mission indradhanus ta amadi intensified pulse polio immunization da masi adum chata lai kari no da masi koi India da free ojerbasu Manipur da free ojerbasu akoi bada laiba koi Pakistan Nigeria Afghanistan mayam ji akoi base da polio ji active oina dam lai anytime ye koi India sanchala payai Manipur sanchala payai maramaduna polio immunization se masi adum chatha da le tabiya de masi kar matta bau chatha gani ha da p3b se da leba kudi mak sidai da ye koi polio ya na masi le tre haiba matam da bau ko chatha da biya de World Hearing Day gi thoram ngasi Manipur da supang thokre palan thoram asi National Health Mission Manipuram sung Directorate of Health Services na sinduna lamphel patta leiba IMA gi conference hall da pangthoki Solar power ki lamda Manipur Renewable Energy Development Agency Manireda na thaba tarif petition ki matang da public hearing among us North AOC da Labour Hotel Classic da pangtokre Joint Electricity Regulatory Commission for Manipur and Mizoram na sinduna pangtokiba hearing asigi matang da commission asigi member NG Sarat Nahai Manireda na paikaliba solar rooftop ki lamda commission da tharakpa tarif ki matang da miyam gi apam pam da launaba public hearing asi pangtopani hairi public hearing is Manireda na akhoi da tarif petition tharakpa adugi mana thariba tarif petition dugi public ki opinion lobni mana akhoi gi solar gi rooftop installation mayam sigi power generation to kan se paisa kya phangda adugi mana tharpani adugi determination tongno bene khoi lepisi public te gi stakeholder mayam de khoi opinion loi kaurga mayam gi opinion mayam do tar matung khoi decide to do ni already moi petition lare petition finalize to ding da loin maki opinion lo ni adugi ne khoi public hearing to si public hearing is Manireda na
Imphal Municipal Corporation yauna tungan Municipal Council gi makhada leiriba Ward Development Skill and Unskill Level singi pithoktana leiriba tolop chaliba tha March 13 fawbgi manungda pithoknaba demand tarokli karigomba March 13 fawbgi manungda pithoktrabadi Municipal Council sing thingzinduna thabak lepage khongjang changsilagani hairi ngasi Manipur Press Club ta pawmi singa unabada All Manipur Ward Development Skill and Unskill Level Association gi Secretary Hemam Nauboy na hai piriba matam asigi manungda mari leinaba singna mityeng changbitrabadi Solid Waste Management gi thabak lepada natana Council sing thingzingani hairi Municipal Council singi makhada leiba Ward Development Committee Skill and Unskill Staff singi thatra nipan wages pitoktana leiriba si athuba matamda mari leinaba Minister amadi Department na miyang changbiraga pitok pinabani singjari wages sing asi lakliba date 11 March 2019 fawbugi manungda pitok pidaba taragadi Council thingjinba yauna Solid Waste Management lep pa yauna akoi makhal makha kya ge khongjan koi changchel lagani Hozik Chathariba Board of Secondary Education Manipur Board Semna Loba Class 10 Examination ki haukiba February Mari da thokiba Mathematics ki question da asoi aran kaya yauriba si tungda amukhanna thoktanaba mari leinaba singna athu matamda mityeng changnaba All Kaching Student Union gi cherol amana khaglakli Hozik ngasi nomagi sanabagi pau taraga taruk suba DZAR Equestrian Championship ki ngasi mapal kangjebungda sanakiba Senior Individual Tent Pegging launch ki masanada Imphal Riding Club ki sanaroi as dollar na apunba point kuntraga mathoi subna manga fanglaga ahanba position takibaga loinana club asigi sanaroi El Rohit Meitai na apunba point kungamapan subna manga fanglaga ani suba position aduga chingkhai hunba polo club ki sanaroi El Thompson amadi club asigi sanaroi and Gel Singh ani na ahum amasung mari suba position tabangam ki Manipur Equestrian Association asindana chathariba championship asigi ngasi sanakiba Senior Individual Tent Pegging launch ki masanada Manipur ki tungan ba polo club singdagi sanaroi kungani thoina sarokya ki hayeng chathariba championship asigi tungan ba equestrian ki masana sing sanaragani Taret Suba MVCA T20 Cricket Tournament Cyclone Thangmai Banamsung YWC Langthabal ani mai pakre ngasi ayuk Langthabal Public Ground Manipur Veteran Cricket Association na sinduna sanakiba tournament asge tragani thoi suba league ta tos ngangkiba DSU Kwakaithal na fielding hana sananaba warep lauki match asige ahanba batting sanakiba Cyclone Thangmai banna batting hana sanakiba match asige apib over kunda wicket ahum turaga run chamaga yangkai ni thoi laubungam match asige ani suba batting sanakiba DSU Kwakaithal na over taraga tareta wicket tara makturaga run barfuga nipan khaklauduna match asi run yangkai ga marida maiti banangki tournament asigi ngasi nukthil sanakiba taragom doi suba lekta toss ngamkiba LCCC chazing na batting hana sanakiba match asigi apiv over kunda wicket mapan turuga run cham ga subna manga lobangam ki masigi paukumda match asigi ani suba batting sanakiba YWC Langthabal over taraga mariga ball amada wicket ahum khak turuga run cham ga subna taruk laudana match asi wicket tareta mai pakpan nangki mai pakpangam ki team taret na saruk yaduna chatharakliba tournament asigi hayeng league match ani sanaragani Ahanba Langai State Level 9 Assigned Men's Open Football Tournament ki final match anadaba Sem Sabaloi Kreng asi Sports Development Wing Nongpo Kakching na sinduna chatharakliba football tournament asigi ahanba sanakiba semi final da Mama FC Sagolban na Chingtam FC Sangak Fambu Panjel Manga Mari da Maitiba Piramlaga tournament asigi final changmanga ki tournament asigi ngasi sanakiba ani suba semi final da na VSFF Lamlai Chalongna 9 Signing Star Pungdong Bambu Panjel Manga Mari da Maitiba Piramlaga final chunky tournament asigi final match tha asigi tarada sanaragani Taret Subal led Koizam Yaima Memorial Veteran Football Tournament Tapasa Tabung Kok semi-final Changkreng asi akampata leiba 11 Star Sporting Union ge sanabung da sanakiba tournament asigi om suba quarter final ge match ta Tapasa Tabung Kokna FC Tachapa Koirengaibu Panjil ama Sinoda Maitiba Piram laga tournament asigi semi-final changmangaki
Akampat Veteran Football Association Sindana February Kundagi Pangtukpa Hokiba Football Tournament is a team Tragum Saruyari. Ayang Sanagadaba Mari Suba quarter final the FVWA Mapal Kangjay Bungam so VFC Team B Singzamay Katwan in a Lamba Tangaragani. और विदा बुलेटिन से हेडलाइंस जमुहना मैं आमदा थमजगे लाकलिबा लोकसभा मिखलदा बीजेपी न चाउना माई पाक्तुना सेंटर द अमुखन नरेंद्र मोदी बु प्राइम मिनिस्टर ओहेनगनी हाइरी मणिपुर की सीट अनिमक्तसु बीजेपी न चाउना माई पाकनी हाइना थाजबा फोंदरगली आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी द हंकन पाउ टाइटुलना जनता दल यूनाइटेड मणिपुर स्टेट यूनिट की मिरेप ओइरगनी इनर मणिपुर कॉन्स्टिट्यूएंसी की ओइनदी मखोइगा चटमिनरिबा पार्टी द सपोर्ट तौरगनी हाइरी अमसोंग मुठिबा याना लैरिबा चिंगमी तमी मचिन मनाव की मरी ताकलिबा खुबम सिंह कलहौनबा मैदिंगु लेसेबा सना जावना मरी लैनबा सिंह की पुकनिंग चिंगसिलम